Nangi pukningdu mapangal kalli mentally strong oi haibagi kudam mapan. Pukning mapangal mental strength habisi nangna poklakpada loinarappa nate masidi nangna pamba nangna oigi khanba lamchatuni aikoi khudingmak awaba khudongthiba kaya thengnaduna lei adu mentally strong oiba misingdi madugumba awaba thawdoktu tamnabagi machak ama oina khalli Baiganik singna su thajari mentally strong oiba habisi intelligent oibadagi hena maruoiba mai paknabagi machak amani piriba khudam singsi yenglagasu airibasigi maram soidana khangba ngamgani masi mentally strong oiba misingduna makoina khanba wakal makoina masabu karamna khalli atopa mibu karamna loinabi habiduni nangsu amchat singsiga kyam sanai habadu yengbiu akhang ai singna tijanba singdu THAOMEI studio na komjinduna mayamda khudol tamjari khangminasi. Number 1 nangna pamdaba thabaktu tawroi haibagi thawna leiba migi thamoi kai kini kanbada nang akibu fawbra migi thamoi nungainabagi damak nangna tawgi khankiba thabaksing nangna sagi matambusu thintha lamba yai adubu makoigi thawai nungaiba nungaitabadu nangi daitara masigi wahangsi mentally strong oiba misingna anamba matamda masa matamta hangjai kudamoina nangi boss na nomajingda thabak laknaba haibada nang lakpa ngamoi haigadra mio ayambanadi lake haigani maramdi atopuduna thamoi shokibadu nungaitabagidamag atopuduna makoi mayokta lairagadi khanduna masabu kanthoklaga atopa midugi wadu lawi adubu nangonda mental strength lairagadi misingi thamoi shokpa soktabadu nangi khutta laite habsi khangani thawna laina nangna sagidamag khanjaba ngamgani yaningde hairagasu nangna sabu maral lairaboi khak khanjaroi maramdi mentally strong oiba misingdi migi thamoi senadringai masagi thamoi hana senai nangna sada tungda lakadaba ningamdabadagi lapthok Number 2 laibakta karimta tamlumde haiba khangba mioi kanamtana magi mai pakpadu laibakta tamlakpa nate haibasi mentally strong oiba misingna khangi mi kharana khalamba yai makhoi yam kanna honari thabaktu promotion phangpham thoina tolo hengatpam thoi kalambasu yai mi ataidagi makoina hena kanna honari mi ataina mai pakpa pambadagi mana mai pakpa pambagi changna yamna heli mai pakpam thoi adubu asengbadi kanamtana mai pakpadu magi laibakta tamlakpa nate khudong chabadu magi khaktuna leiramgani haiba leite kanagum kharadi kanna honadragasu irai laina khudong chaba phangi aduga kharana mapunchi chuppa honaragasu karimta phangde haibasi mentally strong oiba misingnadi thajade mai pakpa khudingwa masana kanna honaba changi haibasi khangi maramsina mentally strong oiba misingna thabak mai paknaba kanna honagani makoisini thabak kwaidagi hana hoganba mai pak tribok thabak tudagi mai leithokdaba miyosingdu nangna khangi punsida araiba thabak amata leite thabak tawba oiresu maru mapang tinaba oiresu nungsi mari thamba oiresu makoi loinama nangna kanna honaba changi nangna nangi manglangi dama honadrabadi ka hena phanginglagasu kaidongaida phangoi habasi khangi. Number 3 nangna tamba ngamdaba pibamdugi awaba pokte punsigi lakadaba pibamdu kanamtana semba ngamba nate adubu mio ayambadi makoigi tawgadaba singdu ka hena kupna sindoknaba honari pamliba pibamdu phangdaba matamda ka hena thawai nungaitaba fawi adubu nangi akoiba pumnamaktu nangna tamba ngamba nate mentally strong oiba misingna madu singdu control tawnaba honade punsi habsi awaba amadi khangdaba kayana pik thalli habsi makoina khangi aduna makoina tawba ngamba amadi ngamdaba singdu khangdoi kudamoina nangna control tawba ngambasi nangna hana suramba changdagi hena thabak kanna suba kanna honaba hena discipline leinaba honaba yai adubu nangi boss na nangbu karamna khalli habadu nangna tamba ngamba nate nangi khudong chaba lakadabadu nangna tamba ngamba nate masi singsi control tawnaba honaba habsi nangi wakaldu wahanba oina thokani aduna nangna sinba ngamba mafam singdu faganaba kanna honaba habsi nangi nathawni masigi kenabasi khangdokpa habsi nang mentally strong oi habani. Number 4 pukningbu khangjaba nangna sana nasagi pukningbu kaya munna khangjai mio ayamana masabu munna khangjadringai akoibabu khangnaba akoibagi angakpasingda tawduna leinari adubu nasagi pukning khangjaba habisi mental strong oibagi khudam amani pung kumari chupna social media na questionduna leiriba malemsida matam kharata orabasu nathanta tumina nasagi maramda khangjanaba matam khaidokani nathanta wakal khanjaduna leibadu naitom tare habagi natte ang nasabu hena fagatnaba honabani masigi naitom leiba matamsi ang nasabu munna khangjanaba yamna maruoiba matamni mentally strong oidaba average person amanadi masagi ihuldu lossinnaba honagani mio ayamana masabu munna khangjaraboi ningi adubu masana masabu koktagi ton phamunna khangjaba habisidi wana thokani
mentally strong oiba misingnadi masana masabu munna khangjagani afaba amadi fattaba wakhal chenba makhal khudingmaki mi kayama nungtigi thengnaragasu makoidubu nangna yaningagasu makoina nangi ihuldubu lamjing hannaba ka honaroi nasagi pithok charpa thongnadubu mayek sengna sizinaba ngamba mikha pondaba misak ama oinaba honagani. Number 5. Hongdo hongjin yawa. Hongdo hongjin yadaba wakhalon habasi fatte nangna fana khangba hirama wargasu nangna tadaba mafam kharadi yoramoi haningai leite nangi wakhaldu hongdo hanba yaba anauba knowledge kaya ama leiramoi haningai leite adubu mi ayambana makoina munna khangdaba hiramda makoigi wakhaldu chapyungna lepa kaya amasu leiri kitang khangbuduna chummi khanjari ataina hairako wadu launingde anauba achumba wa kaya ama nauna phanglagasu makoigi wakhalondu hongdoki khande madugi hainabidu leirako misingna apikpa wakhal chelai adubu mentally strong oiba misingnadi hongdo hongjin yai habasi khanglakani anauba lousing khangnaba honagani ataina haibu wadu nainaba hairakani tangai fadana migi mateng lowba migi wakhalon so hangbada nungaitaba leiroi maramdi nangi wakhal hongdokpadu nang lale haibagi natte nangbo apangbani haibagisu natte hongdo hongjin tawbudana nangi mai paknaba harauna leinaba pambai amani migi wakhalon khangdokpasina nangi mai paknaba khudong chaba kaya unaba masak amasu oiribani haibasi nangna sana khangjagani. Number 6. Mina lana khankibada wade. Nangi punsidu mi kudingmuk pelanaba honabra nangna tawba thabaktuna mibu nungai haloi khanbagidamak akiba fawbra masidi mi ayambada thengnaba wakhalni nangna tawba thabaktuna maram oiraga mi kharadi saurongani khanbada nang nungairamdaba yai nangna sabu lalaboi khanjaduna lana ukidanaba honaramasu yai midubu nungai hanaba na sabu hena wahanjaba maithiri khanjabasu yai adu mentally strong oiba misingnadi mi kudingmak nungai hanba habasi oithoi habasi khangani na sabu fai utnaba ka hena wahanjabagi mahutta nangna sana yoba ngamba mafamdudamak nasana pamjaba singdu tawduna mibu nungai hanaba honagani migi mateng pangbaduna nangonda ka hena wahallaba nangi pandamduda akaiba lakani khallaba matengdo hana kupthana yengba ama changi mibu nungai hanaba honajingai nangna sa hana nungaina leiba ama changi. Number 7. Semgat chagat paromda mai onsinba. Nangna mai thiba thawdok ama thengnabada karamna thengnai punsi habasi kanamtana tamba ngamba nate nangna ohening fibamduda ohenge yaba nate awaba khudong thiba thengnaba matamda pukning sonthaba habasi hongna sani adubu mentally strong oiba mi amanadi khudong thiba fibamduna nangbu ngamhannaba honade fibamdu karidigi oiribanu karamna pagaranba yagani haibaromda mai onsingani nang amadi nangi akoibada leiriba misingdu pukning thawgatnaba honagani awabada nangi thaunadasu manghannaba khak honade awabadana nangi tamnabagi machak amani khangani masidasu natana atai lambi kayada mai pakko miyo kaya ama entrepreneur kaya ama artist kaya ama malem koina chatliba miyo kaya ama ubada nangna saga sangdamnabada pukning hanthaba fauramba yai mentally strong oiba misingdi mi ataiga masaga changdamnanaba khak honade nangna thengnarako khudingmak miyo amataga manade kanamtana nangi manglanduga chap manade mito ama uraga kaidongda waningai oide miduga changdamnabagi mahutta nangi hana leiramba fibamduga hojik oriba fibamduga yengnabada kayam yana fagatle lousing kayam hengatle haibaromda pukning changani nungtigi apikku saruk macha amata oirabasu afaba semgatparomda mai onsingani. Number 8. Pukninggi apambadu uthokpa. Nang maching yamna fattaba mi amara nangna sauningbadu nangna ngammi faudi khangduna leinaba honabra mi ayambana masagi pukningda fawbadu losinaba honari asoiba ama thengnaba matamda nangonda fawbadu leithoknaba honagani adubu madusingdu yamkhalakpana pendaba mayamdu phongdoraknaba kaisu leitaba hiram amada tamthina sauganba haibadu oiri maram asi khangmana mentally strong oiba misingna pukningda fawbadu losinduna thamde makoina thawai nungaitaba kanda nungaiba manaba honade madu phongdokpada ikaifam thokte thamoida fawbadu uthokadabani madu ngambadu pukning pangal kanba mi. Number 9. Kannadaba maraidagi lapthokpa. Marai yenaba ama nang karamna thengnai sak khangdaba mi amana lambida marai yenaba hawragadi maga marai yenagadra natraga midu thamamaga chatkadra kannadaba maraidagi lapthokpa habasi mentally strong oibagi khudam amani maramdi mentally strong oiba misingna kannaba marai kannadaba marai anisi khenaba khangani marai yenaba amadagi lousing gyan lahoba yai habasi su khangani matam manghangadaba marai su makoina munna khangani marai yenaba habasi nangonda thauna ama changi adubu maraidudagi khong thangdorpa habasina hena achauba thauna ama changi kannadaba maraidudagi khong thangdorga lakpa habasi mentally strong oibagi khudam amani aduna pukning mapangal kanba misingdi mai pakadaba thongna phaba misingni nangso magunsingsi seli khanbra
ꯚꯤꯗꯤꯑꯣ ꯁꯤꯗꯒꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯈꯔ ꯐꯪꯏ ꯈꯜꯂꯒꯗꯤ ꯁꯣꯏꯗꯅ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯆꯦꯅꯦꯜ ꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯕꯦꯜ ꯕꯇꯟꯗ ꯅꯝꯕ ꯀꯥꯎꯕꯤꯒꯅꯨ ꯑꯇꯩ ꯚꯤꯗꯤꯑꯣꯁꯤꯡꯁꯨ ꯌꯦꯡꯕ ꯀꯥꯎꯕꯤꯒꯅꯨ